ꯑꯩꯅ ꯊꯥꯏꯅ ꯃꯦꯇ꯭ꯔꯤꯛ ꯊꯥꯔꯝꯗꯥꯏꯗ ꯏꯕꯣꯛꯀꯤ ꯃꯈꯣꯡ ꯅꯝꯃꯦ ꯑꯩꯈꯣꯏ ꯏꯕꯣꯛꯁꯤ ꯁꯤꯗꯣꯔꯕꯅꯤ ꯏꯕꯣꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯌꯥꯝ ꯇꯥꯛꯄꯤ ꯑꯩ ꯏꯕꯨꯡ ꯑꯆꯧꯕ ꯎꯄꯨꯁꯦ ꯀꯨꯏꯔꯔꯣꯏ ꯁꯤꯔꯅꯤ ꯈ꯭ꯋꯥꯏ ꯍꯥꯏ ꯁ꯭ꯀꯨꯜ ꯁꯣꯔꯣꯛ ꯂꯝꯖꯥꯎꯁꯤꯗ ꯆꯠꯂꯔꯣꯏ ꯑꯩꯅ ꯅꯪꯅ ꯁꯤꯔꯁꯨ ꯁꯤꯗ꯭ꯔꯁꯨ ꯅꯨꯡꯇꯤꯒꯤ ꯅꯝꯃꯤꯁꯤꯅꯤ ꯅꯨꯡꯇꯤꯒꯤ ꯅꯝꯕꯤꯅꯤ ꯍꯥꯏꯕ ꯉꯁꯤꯗꯤ ꯅꯨꯡꯁꯤꯅ ꯅꯝꯃꯔꯥꯎ ꯀꯩꯅꯣꯒ ꯍꯥꯏ ꯑꯗꯣ ꯃꯥꯅ ꯌꯥꯝ ꯐꯖꯕ ꯍꯥꯏꯔꯝꯃꯤ ꯁꯤꯁꯨ ꯁꯤꯒꯤ ꯑꯗꯨ ꯍꯥꯏꯔ ꯃꯇꯨꯡ ꯊꯥ 2-3 ꯂꯩꯔ ꯁꯤꯒꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯦꯛ ꯄꯣꯛꯄꯗ ꯉꯥꯏꯕ ꯑꯉꯥꯡꯅ ꯄꯨꯡ 24 ꯇꯨꯝꯒꯅꯤ ꯁꯅꯥ ꯑꯗꯩ ꯈꯔ ꯆꯥꯎꯈꯠꯂꯕ ꯄꯨꯡ 20 ꯇꯨꯝꯒꯅꯤ ꯑꯗꯩꯗꯤ ꯄꯨꯡ 19 ꯄꯨꯡ 19 ꯇꯨꯝꯃꯅꯤ ꯑꯗꯩ ꯄꯨꯡ 19 ꯇꯨꯝꯃꯛꯀꯅꯤ ꯄꯥꯈꯪ ꯐꯥꯔꯕ ꯄꯨꯡ 19 ꯁꯨꯝ ꯇꯨꯝꯅꯤ ꯃꯤꯌꯥꯏ ꯑꯣꯏꯔꯕ ꯍꯌꯦꯡ ꯄꯨꯡ 9 ꯐꯥꯎ ꯑꯗꯨꯝ ꯇꯨꯝꯕꯅꯤ ꯑꯍꯜ ꯑꯣꯏꯔꯕ ꯌꯥꯝꯗ꯭ꯔꯕꯗ 6 ꯇꯨꯝꯒꯗꯕꯅꯤ ꯑꯗꯨꯝ ꯇꯨꯝꯃꯛꯀꯅꯤ ꯑꯗꯨꯕꯨ ꯁꯨꯛꯇꯨꯝ ꯇꯨꯝꯕ ꯌꯥꯔꯛꯇ꯭ꯔꯕ ꯑꯍꯤꯡ ꯈꯔ ꯍꯦꯟꯅ ꯌꯥꯎꯁꯜꯂꯒꯗꯤ ꯃꯇꯝ ꯂꯣꯏꯔꯕꯅꯤ ꯀꯨꯏꯔꯣꯏꯗꯕꯅꯤ ꯆꯠꯀꯗꯕ ꯑꯗꯩꯅ ꯊꯥꯖꯗꯦ ꯑꯁ ꯈꯪꯉꯗꯤ ꯅꯪ ꯐꯥꯒꯤ ꯇꯧꯁꯤꯟꯅꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯣꯔꯦꯟ ꯍꯤꯗꯥꯛ ꯍꯥꯜꯂꯣ ꯑꯃꯨꯛ ꯍꯥꯏꯔꯅꯤ ꯀꯥꯏꯅ ꯃꯈꯣꯡ ꯁꯨꯝ ꯅꯝꯃꯤꯅꯤꯀꯣ ꯑꯗꯣ ꯍꯥꯏꯅ ꯊꯥ 3 ꯂꯩꯔ ꯂꯩꯈꯤꯗꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯗ ꯑꯩꯅ ꯍꯦꯛ ꯍꯦꯛ ꯋꯥꯔꯤ ꯁꯥꯕꯗ ꯑꯩꯅ ꯈꯪꯖꯕꯁꯦ ꯂꯥꯏꯔꯤꯛꯇꯁꯨ ꯐꯪꯉꯔꯣꯏꯗꯕ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯌꯥꯝ ꯇꯥꯡꯕ ꯑꯦꯁꯦꯠꯅꯦꯕ ꯌꯥꯝꯅ ꯇꯥꯡꯕ ꯂꯥꯏꯕ꯭ꯔꯦꯔꯤꯅꯦꯕ ꯗꯦ ꯑꯥꯔ ꯗ ꯐꯦꯃꯤꯂꯤꯁ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯩꯒꯤ ꯏꯆꯥꯅ ꯑꯩꯒꯤ ꯏꯁꯨꯅ ꯑꯩꯅ ꯏꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉ ꯋꯥꯔꯤ ꯁꯥꯍꯧꯗ꯭ꯔꯕꯀꯣ